How Kibatang Taruki Numidang the Jiribam District Oirakliba Law and Order Gipibam Yenglaga, Jiribam District Administration and District Pumada Curfew Tamdana Akanba Section Thorang Kaya Lokot Kibagaloinana, Tampakki District Manga the Hana Mathou Toramba, Manipur Police Commando Kaya Kudakti Jiribam the Mathou Tourunaba, Manipur Police ki Additional Director General of Police El Kailuna, Ngarang Tokpo Order Amana Kangankre, Order Adugi Matung ina Ngasi Ayuk Angan Badagi Horoga Commando Personnel Kaya Helicopter ki Kutanga Phase 9 Jiribam Yong Nakre. Order adugi matung ina Imphal West tagi Sub Inspector amana luchingba personnel nipa nyawa team ama Kangching District tagi Head Constable amana luchingba personnel taret na saba kangbu ama Imphal East District tagi team ahum thokna khaidoktana personnel kunhindoina sa kunnithoina saba kangbu ahum Tawal District tagi team ani thokna khaidoktana personnel taraga taret na saba kangbu ani Bishnupur District ki oina team ahum thokna khaidoktana personnel kunhumdoina saba kangbu ahum punna Commando Personnel humphutara manga Makha Taba Order Ama Tolk Triba Pawa Jiribam da Mathou Tourunaba Kangankre. Loinana Hariba District Manga Asitiki Commando Personnel Karasu Imphal da Mathou Tourunaba Order Aduna Kangankre. Nakalamaromda Manipur Police ki DGP Rajib Singh ngasi thokpa serol amagi matung ina Inspector Sagapam Ibotomina Jiribam Police Station ki OC oina adumak leiraga Police Station asigi Inspector Haigruzam Dev Kishore Singhana CID Security ki thau Makha Taba Order Ama Thok Triba Pawa Puragani Haidi.